Aduk lairaramba angang amana Hyundai gumba company amagi mapu oikiba amasung 1 lakh kuti gi mapu oikiba haibase araiba wati natte yamna sathiba journey amani adubo asengbani angang asigi ming Chongju yang kawi Chongju 1915 da Korea gi yamna piklaba khungang Tongkong haiba mafamda pokhi magi family mama mapa aduki matik lairei madugi ngamkhai leiramde piklingaida Chongju yang mapaga lobuk tapung kaya kaya thabak suba taki adubu nam tatpa sujaba tangaiba chara ani dagi hena chaw phangdaba phi phajaba ama sin ngamdaba adugi phibam oirami angang oiringaidagi khalammi Chongjuna oja oige chawraga adubu high school level yoraklagadi sen jinman bana maram oiraga school tamba toganki mapana aduga yumgi thabak inkhang takpa taki ayuktagi numitang phawba thabak after thabak marakta sing puraga town de yon basu chatpa mathau tarami sahari yoraga angang Chongju wakhan nuaiti sahari gi mising lowsu sudi aduga chabasu wate plus set pasu pajabat setpa 16 years surakpa adwaida Chongju na newspaper amada uki sahari gi mafam amada construction gi thabak chathari amasung worker gi mathau tai masi parabadagi Chongju laingamdi magi marup ama lairami maduga khanaraga lotna better life ki tamak sahar da thoraki adubu sendi makoini da marang kaini yoramdi aduna ayamba lambi khong na laki about 160 km wana khong na salaga Kwan city da thunglaga labor gi job adu tawba hoki madu yamna waba thabakni aduga paisana watna phangba kharani thabak sui adudagi mapana address khangidura mapu thiraktuna amukka phaduna puduna satki adubu kharani lairaga Chongju amuk city de chelaki amukka mapana mapu handuna phaduna pudun sakhi adugi matungda amuk ma handuna selaki maramdi Chongju khanglammi lawsuraga nungaiba ya ponati punsi ase asumna mari raksubadadi mahak sewal tana chelaki aduga maduda ju phangba thabak ama suba hoki ahanbada construction ki thabak paiki labor oina matungda factory amagi labor oina changki audagi rice factory amada changduna thabak suba hoki mana suriba rice factory adu yam sob rice factory ni amasung thabak pagana mak sujarami delivery boy ka oiduna thabak suba hoki pukchel sengba mabu ubada mapudu penjaki magi service phajaba pukchel sengba sentum mattaba machagum lujaduna mahak pu thamki amasung tapna factory adugi makok oiki tungda mapudo narakpadagi noma siramdai da factory do magi mingda pibirami masidagi fazana chaukat kiduna civil da ming leiba factory chengi factory oiki adubu matamdu da Korea da Japan na rule tawrami Japanese singna makhoi gi chana bagi da factory ase tungda munbiki Chongju amukhana footpath ta kumtharaki yamna kanna hona jarakpa magi factory do Japanese singna mun khrabata adubu mahak handi wakhal hanthadi mathang loan ama bank tagi lauraga car mechanics ki garage ama hangjaki mina trust tawraktuna fajana chalakpa tanjada garage adu mai chakhirami loan su singbang amhaudre magi garage su da laiba mi gi gari kaya su chakre madusu singba tai adubu Chongju wakhan hantharamti amukka loan lauraga car repair gi thabak tawba hogale low price rate ta amasung quality service pibagidamik maming chatki civil city da yangna success oibadagi worker kaya magi makhada lehanki sen sumsu makoida chang naina phajana business chaukat bahauki adubu world war amuk horaki Japan gi steel mathau tabana magi garage ado amuk Japanese singna steel factory semdoki magi koksai loan plus mi singbasu mathau taba mana kharani mayumda family ga konana hankirami Tanjashida Korea tangkai takre amuk civil da laglaga car mechanics ki thabak ama pai bahugat ki chaukalak construction ki thabak su contact lo bahoraki matam asida Japanese Korea thadokun sakre tension leitre aduga magi company gi ming Hyundai haina tholki Hyundai construction Hyundai gari yamna ming tholba hore Hyundai habiti adunik ki oiba pot haibani Tanjashida amuk North Korea South Korea se war amuk tawre Chongju magi saving khara puraga city amada chenba taki amurom da Chongju se South Korea gi mini aduna South Korea se America gi ni matamduda Chongju no uki America da paisa wate makoi gi mathau tarab se thabakni aduna Chongju na team amaga amuk semgatlaga business to bahwat pani America na project piba makoi na madu tawba amasung matam chan delivery tawba asumna American singna makoi ba thajaki pani tapna sumna Hyundai company se chakotuna India South Korea semgat pada yamda chawba thaudang kya lokot ki lambi thong semba railway track semba chu badam saba Hyundai ki yam chawba kut yawi ngasi di Chongju crore lakh kya ki mapuni Hyundai si company
kaya maromni aduga makhal khudingi car sabsu makhoi gi project sing ki manungta amani